ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯤꯁ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ, ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯋꯥꯔꯤ ꯑꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯃꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ 2018ꯒꯤ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯄꯤ ꯊꯤꯖꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ, ꯋꯥꯔꯤꯁꯦ ꯍꯧꯒꯦ ꯇꯧꯔꯒ ꯃꯌꯥꯝꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯔꯦꯅ ꯑꯃꯨꯛ ꯍꯥꯏꯅꯔꯅꯤ ꯍꯥꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯛꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯁꯦ ꯑꯇꯥꯡꯕꯅꯤ꯫ ꯅꯨꯄꯤꯁꯦ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯑꯔꯦꯞ ꯑꯣꯏꯅ ꯈꯟꯖꯔꯨꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯃꯥꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ꯫ ꯑꯗꯨꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯗꯕꯤꯗ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯊꯝꯕꯤꯔꯛꯏ꯫ ꯃꯥꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯡꯗꯤ ꯑꯏꯕ ꯑꯣꯏꯅ ꯊꯥꯔꯛꯄꯁꯤꯗ ꯌꯥꯎꯔꯛꯑꯦ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯕꯅꯤꯅ ꯃꯃꯤꯡꯃꯛꯇꯤ ꯂꯥꯎꯊꯣꯛꯆꯔꯔꯣꯏ꯫ ꯑꯩ ꯇꯣꯉꯥꯟꯅ ꯃꯃꯤꯡ ꯑꯃ ꯈꯪꯅꯕ ꯀꯧꯖꯔꯒꯦ, ꯊꯣꯏ ꯍꯥꯏꯅ ꯀꯧꯖꯔꯒꯦ꯫ ꯑꯗ ꯊꯣꯏ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯣꯏ ꯀ꯭ꯂꯥꯁꯇ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩ, ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯕꯥꯅꯤ ꯀ꯭ꯂꯥꯁꯇꯗꯤ ꯑꯗꯨꯝ ꯂꯣꯟꯅ ꯌꯦꯡꯅꯩ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯗ ꯂꯣꯟꯅ ꯌꯦꯡꯅꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯁꯛꯁꯤꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯊꯣꯏꯁꯤꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯊꯣꯏꯁꯨ ꯃꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ꯫ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯈꯪꯗꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯄꯥꯁꯦ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ꯫ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯗ ꯊꯣꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯃꯥ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯗꯤ ꯍꯪꯉꯤ ꯍꯥꯏ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯂꯛꯅꯔꯦ, ꯃꯤꯗꯤ ꯑꯩꯈꯣꯏꯒꯥꯁꯦ ꯈꯪꯍꯟꯗꯅ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯤꯀꯣ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯂꯛꯅꯔꯛꯄꯁꯤꯗ ꯃꯥꯁꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤ꯫ ꯈꯤꯇꯪ ꯆꯤꯡꯅꯒꯨꯝꯁꯨ ꯇꯧ, ꯈꯪꯅꯤꯡꯒꯨꯝꯁꯨ ꯇꯧ꯫ ꯃꯃꯥꯟꯅꯕ ꯂꯛꯅꯔꯛꯄꯗ ꯃꯥꯁꯨ ꯀꯣꯏꯅꯗꯦ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ, ꯃꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯖꯔꯛꯄꯅꯤ, ꯋꯥꯈꯜ ꯌꯥꯝ ꯁꯥꯒꯠꯀꯅꯨ ꯀꯥꯏꯅ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯄꯩ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯁꯦꯡꯕꯩ ꯅꯣꯏꯕꯥꯅꯤ ꯈꯪꯅꯗꯕ ꯑꯣꯏꯔꯒꯗꯤ ꯊꯣꯏꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯀꯣꯏꯁꯤꯜꯂꯣꯗꯅ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯃꯄꯥ ꯍꯥꯏꯔꯦ ꯄꯨꯂꯤꯁꯅꯤ, ꯁꯦꯜ ꯍꯥꯏꯔꯦ ꯅꯝꯊꯤꯒꯩ ꯄꯥꯏꯔꯕꯅꯤꯅ ꯀꯣꯏꯅꯔꯣꯗꯅ ꯁꯤꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯁꯦ꯫ ꯃꯃꯥꯟꯅꯕꯅ ꯀꯣꯏꯔꯣ ꯍꯥꯏꯔꯁꯨ ꯃꯥꯅ ꯑꯁ ꯑꯩ ꯀꯣꯏꯅꯤꯡꯉꯦ ꯌꯥꯅꯤꯡꯉꯦ ꯗꯥꯏꯔꯦꯛ ꯍꯥꯏꯗꯦ꯫ ꯃꯃꯜ ꯈꯔ ꯀꯥꯍꯟꯕꯩ ꯑꯁ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦꯅ ꯃꯥꯁꯨ ꯈꯨꯝꯈꯤ꯫ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯊꯣꯏꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯊꯣꯏꯅ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ꯫ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯊꯣꯛꯎꯔꯦ, ꯑꯗꯨꯒ ꯅꯣꯠꯕꯨꯛ ꯑꯃ ꯄꯤꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯅ ꯍꯪꯕꯖꯥꯠꯅꯤ, ꯅꯣꯠꯕꯨꯛꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦꯅ꯫ ꯑꯗꯨꯗ ꯊꯣꯏꯅ ꯍꯥꯏꯔꯦ, ꯅꯪ ꯉꯔꯥꯡ ꯂꯥꯛꯇꯕꯗꯨꯗ ꯑꯣꯖꯥꯅ ꯄꯤꯕ ꯅꯣꯠꯁꯤꯡꯗꯣ ꯅꯪꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄꯅꯦꯅ꯫ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯔꯣꯃꯥꯟꯁ ꯌꯥꯝ ꯇꯧꯋꯦ꯫ ꯑꯗꯣ ꯅꯪ ꯅꯥꯏ ꯍꯥꯏꯗꯣ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯑꯦ꯫ ꯅꯨꯄꯥꯁꯤꯅ ꯐꯦꯚꯔ ꯈꯔ ꯇꯧꯕꯅꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯟꯅ ꯑꯃꯨꯛ ꯏꯔꯛꯑꯒꯦꯅ ꯊꯝꯕꯤꯔꯛꯏ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯦꯡꯕ ꯀꯥꯟꯗ ꯅꯣꯠꯕꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯆꯦ ꯑꯃ ꯌꯥꯎꯔꯝꯃꯦ꯫ ꯍꯥꯡꯗꯣꯛꯑꯒ ꯃꯥꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯋꯥꯍꯩ ꯈꯔ ꯌꯥꯎꯔꯝꯃꯦ꯫ ꯋꯥꯍꯩꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯗꯧ ꯃꯥꯟꯒꯦ ꯍꯥꯏ꯫ ꯑꯗꯣ ꯃꯥꯟꯒꯦ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯝꯃꯒ ꯈꯪꯍꯟꯒꯗꯕ ꯂꯩꯔꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯅ ꯐꯥꯎꯋꯦ ꯍꯥꯏ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯧꯔꯦ, ꯃꯃꯤꯡꯗꯤ ꯄꯜꯂꯛꯑꯔꯣꯏꯒꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯕꯅꯤ, ꯑꯩꯕꯨ ꯇꯧꯉꯝꯕꯤꯅꯤ ꯈꯟꯕꯤꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ꯫ ꯉꯁꯥꯏ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝ, ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯇꯧꯅꯤꯡꯉꯛꯄ ꯃꯇꯝꯗ ꯏꯔꯥꯡ ꯇꯧꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯔꯥꯎꯈꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ, ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯣꯏꯗꯥꯖꯕꯤ ꯑꯃꯅ ꯅꯨꯄꯤꯗꯨꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗꯀꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯔꯥꯎꯔꯣꯏꯗꯕ ꯀꯅꯥꯅꯣ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯈ꯭ꯔꯦ꯫ ꯁ꯭ꯀꯨल ꯒꯦꯠꯇꯒ ꯅꯨꯄꯥꯁꯤꯅ ꯉꯥꯏꯕ, ꯁꯨꯇꯤ ꯊꯥꯕꯒ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯒ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ꯫ ꯃꯥꯁꯨ ꯏꯔꯨ ꯂꯨꯖꯗꯕ
ꯁꯦꯡꯅ ꯇꯁꯦꯡꯅ ꯏꯔꯨꯖꯗ꯭ꯔꯒ ꯆꯠꯂꯒꯁꯨ ꯀꯣꯛ ꯊꯥꯎꯗꯤ ꯑꯗꯨꯝ ꯇꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯒꯁꯦ ꯐꯖꯅ ꯄꯣꯁ ꯇꯥꯅꯒ ꯁꯦꯝꯃꯒ ꯍꯣꯔꯦꯟ ꯃꯥꯅ ꯌꯦꯡꯉꯛꯄꯗ ꯀꯃꯥꯏꯅ ꯂꯩꯕ ꯑꯩ ꯀꯃꯥꯏꯅ ꯐꯖꯕ ꯀꯥꯏꯅꯒ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯂꯩ ꯃꯇꯝꯗꯨꯗ ꯅꯣꯡꯃꯀꯣ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏ ꯁꯤꯗ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗꯀꯣ ꯊꯣꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯕꯖꯥꯠꯅꯤꯗ ꯌꯦꯡꯒ ꯂꯩꯕꯁꯤꯗ ꯑꯣꯖꯥꯅ ꯎꯔꯖꯥꯠꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗ꯭ꯔꯒꯗꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣꯅꯀꯣ ꯆꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯉꯣꯟꯗ ꯆꯩꯒꯤꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯅꯨꯄꯥ ꯊꯣꯛꯎꯕꯗꯤ ꯉꯝꯗꯦ ꯅꯨꯃꯤꯠꯇꯣ ꯊꯣꯏꯗꯣ ꯌꯥꯝꯅ ꯀꯞꯈꯤꯀꯣ ꯃꯥꯁꯨ ꯃꯅꯥꯛꯇꯒ ꯆꯪꯁꯤꯜꯂꯒ ꯊꯦꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯅꯤꯅ ꯌꯦꯡꯉꯒ ꯂꯩꯀꯣ ꯃꯥꯅ ꯀꯞꯆꯕꯗꯣꯀꯣ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯁꯦ ꯊꯑꯣꯏꯅ ꯑꯣꯖꯥꯗꯨꯅ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯀꯞꯄꯗꯤ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯥꯟꯗꯤ ꯂꯥꯜꯂꯤꯅꯦ ꯑꯗꯣ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯒ ꯉꯥꯡꯁꯤꯜꯂꯛꯄꯗ ꯏꯀꯥꯏꯖꯕꯤꯗꯣꯀꯣ ꯇꯧꯕꯅꯤ ꯁꯤ ꯅꯨꯄꯤꯒ ꯇꯧꯕꯅꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯔꯛꯏꯗꯅꯀꯣ ꯅꯨꯄꯥ ꯃꯥꯁꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯀꯣ ꯇꯥꯟꯖꯥꯁꯤꯗ ꯌꯦꯟꯁꯨ ꯈꯣꯡꯉꯛꯏ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯂꯥꯡꯉꯅꯤ ꯌꯦꯟ ꯈꯣꯡꯕ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥꯁꯦ ꯍꯦꯛ ꯊꯣꯛꯈꯤꯕꯀꯣ ꯃꯥꯅ ꯆꯪꯁꯤꯜꯂꯒꯀꯣ ꯊꯣꯏꯗ ꯅꯪ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯦꯀꯣ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯗꯣ ꯃꯍꯥꯛꯅ ꯇꯩꯊꯣꯛꯑꯦ ꯍꯥꯏꯀꯣ ꯁꯤꯃꯛꯁꯨ ꯀꯩꯅꯣꯍꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯁ꯭ꯀꯨꯜꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯦꯝꯕꯤꯀꯣ ꯍꯥꯐꯀꯨꯝꯕ ꯊꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯕ꯭ꯔꯦꯛꯀꯨꯝꯕ ꯊꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯪꯉꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯒꯤ ꯀꯩꯗꯧꯔꯒꯦꯅ ꯁꯨꯝ ꯀꯞꯄ ꯂꯩꯕ ꯊꯣꯏꯁꯤꯅ ꯑꯗꯒꯤ ꯊꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯕꯗꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤꯗ ꯀꯞꯄꯁꯦ ꯆꯨꯝꯅ ꯀꯞꯇꯦ ꯀꯣꯟꯖꯜꯂꯛꯑꯦ ꯑꯣꯖꯥꯅꯒ ꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯔꯒꯅꯦ ꯔꯣꯃꯥꯟꯁꯁꯤꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯕꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯃꯤ ꯁ꯭ꯀꯨꯜꯁꯤꯗ ꯔꯣꯃꯥꯟꯁꯁꯤꯕꯣ ꯇꯟꯖꯥꯗ ꯑꯗꯨꯝ ꯕ꯭ꯔꯦꯛ ꯊꯥꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯤꯗꯤ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏ ꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯗ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ ꯀꯣ ꯂꯩꯅꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯁꯤꯗꯒꯤꯀꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯀꯣ ꯇꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯆꯥꯛ ꯆꯥꯕꯗꯗꯤ ꯃꯣꯏꯁꯦ ꯊꯦꯡꯅꯕ ꯃꯥꯜꯂꯦꯗ ꯅꯨꯄꯥꯁꯤꯅ ꯀꯣꯊꯣꯏꯁꯤꯗ ꯍꯥꯏ ꯍꯣꯔꯦꯟ ꯇꯣꯏꯂꯦꯠꯇ ꯄꯨꯡ 10:30ꯗ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯒꯦ ꯍꯥꯏꯀꯣ ꯊꯣꯛꯂꯛꯈꯤ ꯃꯇꯝꯗꯨꯗꯀꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯊꯣꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯈꯨꯗꯝ ꯑꯃ ꯈꯖꯥꯏꯗ ꯊꯝꯖꯤꯜꯂꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯀꯣ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤ ꯈꯨꯗꯝ ꯑꯃ ꯊꯝꯃꯤ ꯍꯥꯏ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯤꯗ ꯐꯦꯟꯒ ꯂꯣꯏꯅ ꯆꯠꯄ ꯇꯥꯔꯦꯗ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈꯤꯗꯅꯀꯣ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯌꯨꯝꯗ ꯂꯣꯏ ꯂꯩꯅꯔꯦ ꯐꯣꯟꯗ ꯇꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅꯀꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯐ ꯐꯠꯇꯁꯦ ꯀꯔꯤꯅꯣ ꯈꯟꯊꯗꯕꯀꯣ ꯐꯠꯇꯕꯅ ꯃꯥꯡꯑꯣꯏꯅꯕ ꯑꯗꯒꯤ ꯐꯣꯟꯒꯤ ꯃꯥꯡꯖꯕꯁꯤꯁꯨ ꯍꯧꯔꯦꯀꯣ ꯁꯛ ꯎꯅꯗꯕꯅꯤꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯦ ꯇꯧꯔꯦ ꯑꯗꯩ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯕꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯕ ꯍꯧꯋꯤ ꯍꯥꯏ ꯃꯣꯏ ꯑꯅꯤꯁꯤ ꯍꯧꯕꯗꯤ ꯅꯨꯄꯥ ꯃꯥꯅ ꯍꯧꯋꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯁꯨ ꯌꯥꯔꯛꯄꯗꯤ ꯑꯗꯨꯝ ꯌꯥꯈꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯇꯦ ꯍꯥꯏ ꯃꯔꯤ ꯂꯩꯅꯕꯗꯣ ꯃꯥꯁꯨ ꯌꯥꯈꯤ ꯅꯨꯄꯤ ꯃꯥꯁꯨ ꯃꯇꯝꯗꯨꯗꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯣꯏꯒꯤ ꯕꯕꯥꯅ ꯌꯥꯝ ꯂꯨꯅ ꯊꯝꯖꯕ ꯀꯣ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯒꯥꯔꯤꯁꯦ ꯑꯝꯇ ꯄꯨꯔꯨꯒꯦ ꯊꯧꯖꯔꯨꯒꯦ ꯍꯥꯏꯕꯁꯤꯗ ꯄꯨꯔꯥ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯅꯩ ꯍꯥꯏ ꯃꯄꯥꯁꯤꯗ ꯁꯣ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯗꯕꯖꯥꯠꯅꯤꯗ ꯒꯥꯔꯤ ꯁꯣꯁꯦ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯄꯥꯅ ꯇꯨꯝꯃꯤꯉꯩꯁꯤꯗꯀꯣ ꯃꯌꯥꯝꯁꯨ ꯒꯥꯔꯤ ꯁꯣ ꯂꯧꯅꯕ ꯍꯣꯠꯅꯕ ꯀꯣ ꯁꯤꯗꯩꯁꯤꯗ ꯈꯠꯅꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏ ꯀꯃꯦꯟꯇ ꯊꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯣ ꯀꯃꯦꯟꯇ ꯊꯝꯗꯣꯏꯁꯤ ꯌꯥꯝꯃꯜꯂꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯆꯠꯂꯦ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯗꯅꯀꯣ ꯅꯨꯄꯥꯅꯤ ꯑꯩ ꯅꯨꯄా ꯊꯣꯛꯇꯕ ꯌꯥꯗꯦꯅ ꯁꯤꯗꯒꯤꯈꯔ ꯆꯠꯂꯒ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯒꯤꯈꯔ ꯆꯠꯂꯒ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁు ꯊꯣꯏꯗꯨꯁꯨ マꯁꯨ ꯊꯣꯛꯂꯛꯑꯦ ꯃꯐꯝ ꯑꯃꯗ ꯆꯠꯂꯦ ꯃꯐꯝꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯗꯨꯒ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯣꯏꯕꯥꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯈ꯭ꯔꯦ ꯑꯗꯒꯤ ꯑꯆꯥꯄꯣꯠꯁꯨ ꯆꯥꯃꯤꯟꯅꯔꯦꯀꯣ ꯑꯗꯒꯤ ꯗ꯭ꯔꯦꯁꯁꯨ ꯂꯩ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯗ ꯐꯥꯈꯤꯕ ꯀꯣ ꯏꯁꯩ ꯄꯔꯥꯟ ꯍꯥꯏꯅꯕꯗꯥꯏ ꯅꯣꯡ ꯇꯧꯔꯁꯨ ꯉꯪꯉꯤ ꯑꯗꯨ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯀ꯭ꯂꯥꯁ 11ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯗꯀꯣ ꯊꯣꯏꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦ ꯍꯥꯏꯀꯣ ꯈꯔ ꯍꯣꯡꯉꯦꯀꯣ ꯀꯣꯜꯒꯁꯦ ꯋaiting ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯩ ꯀꯣꯜꯒ ꯇꯧꯔꯛꯇꯕꯤ ꯁꯨꯝ ꯍꯧꯔꯛꯑꯦ ꯁꯥꯎꯅꯔꯦꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔ
ꯐꯣꯡꯗꯣꯛꯑꯦ ꯐꯖꯅ ꯈꯠꯅꯔꯦ ꯍꯥꯏ, ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯦꯀꯣ. ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯃꯣꯏꯕꯥꯅꯤꯁꯦ ꯀꯔꯤꯝꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ, ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯦ. ꯑꯗꯨꯒ ꯊꯣꯏꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯦꯛꯁ ꯑꯃ ꯊꯥꯔꯛꯈꯤ. ꯃꯥꯅ ꯊꯥꯔꯤꯕ ꯇꯦꯛꯁꯇꯣ ꯎꯔꯨꯕꯗꯀꯣ ꯅꯨꯄꯥꯁꯦ ꯃꯥꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜꯁꯦ ꯃꯈꯥꯗ ꯇꯥꯈꯤ ꯍꯥꯏ. ꯃꯥ ꯌꯥꯝꯅ ꯀꯞꯈꯤꯀꯣ. ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦꯗꯀꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯧꯔꯒ ꯑꯩ ꯆꯦꯜꯂꯦꯀꯣ, ꯗꯦꯠꯁꯤꯗ ꯑꯩ ꯂꯨꯍꯣꯡꯒꯅꯤ, ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯨꯍꯣꯡꯒꯅꯤꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ. ꯀꯔꯝꯕ ꯅꯨꯄꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯒꯀꯣ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯔꯦꯅ ꯈꯟꯖꯔꯨꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯈꯤꯕ ꯍꯥꯏꯕꯁꯤ. ꯃꯥ ꯌꯥꯝ ꯀꯞꯈꯤ ꯍꯥꯏ ꯃꯇꯝꯗꯨꯗ. ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯃꯥꯁꯦ ꯆꯥꯛ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯀꯣ. ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕꯗꯣ, ꯇꯨꯝꯕ ꯑꯝꯇ ꯌꯥꯗꯦ. ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯈꯪꯗꯕꯗ, ꯏꯁꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ, ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤ. ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯝꯇ ꯈꯪꯈꯤꯗꯦ. ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯥꯁꯦ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯀꯣ. ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯂꯦꯜꯂꯒ ꯀ꯭ꯂꯥꯁ 12ꯁꯨ ꯂꯣꯏꯈ꯭ꯔꯦ. ꯀꯣꯂꯦꯖ ꯑꯃꯨꯛ ꯀꯥꯔꯛꯑꯦꯀꯣ. ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯣꯂꯦꯖ ꯃꯇꯝꯗꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯈꯔ ꯀꯥꯎꯈ꯭ꯔꯦꯀꯣ. ꯅꯨꯄꯤ ꯑꯃꯃꯨꯛ ꯌꯦꯡ ꯑꯃꯃꯨꯛ ꯌꯦꯡ. ꯁꯤꯗꯒꯤ ꯃꯁꯛ ꯐꯖꯕꯤꯀꯣ, ꯃꯁꯛ ꯐꯖꯩ ꯍꯥꯏ. ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯃ ꯌꯥꯎꯏ ꯍꯥꯏꯀꯣ. ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯆꯝꯃꯦ, ꯑꯗꯣ ꯃꯤꯒꯁꯦ ꯑꯗꯨꯝ ꯀꯧꯒꯟꯕꯤ, ꯉꯥꯡꯒꯟꯕꯤ, ꯏꯆꯝ ꯆꯝꯕꯤ ꯑꯣꯏ. ꯐꯥꯒꯤꯒ ꯑꯗꯨꯝ ꯇꯧꯅꯗꯅ ꯈꯣꯠꯇꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯩ. ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯩ ꯍꯥꯏꯕ ꯋꯥꯅꯤ, ꯅꯝꯕꯔꯒꯗꯤ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯀꯣ. ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯒ꯭ꯔꯨꯞ ꯂꯩ ꯍꯥꯏꯀꯣ. ꯑꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯂꯧꯊꯣꯛꯑꯒ ꯍꯥꯏ ꯍꯥꯟꯅ ꯃꯥꯅ ꯑꯗꯨꯝ ꯇꯦꯛꯁ ꯊꯥꯕ ꯍꯧꯋꯤꯀꯣ. ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣꯅ ꯍꯪꯉꯛꯈꯤ ꯃꯇꯝꯗꯨꯗ. ꯑꯗꯩ ꯃꯥꯅ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯔꯦ, ꯃꯦꯁꯦꯁ ꯊꯥꯅꯔꯦ. ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯅꯕꯗꯤ ꯃꯣꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯀꯣꯏꯅꯈ꯭ꯔꯦꯀꯣ. ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ. ꯅꯣꯡꯃꯀꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯄꯖꯥꯠꯅꯤ. ꯀꯣꯂꯦꯖꯇ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯅ, ꯅꯪ ꯒꯥꯔꯤ ꯄꯨꯔꯛꯀꯅꯣ, ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯆꯠꯂꯁꯦꯅ, ꯀꯣꯂꯦꯖꯇ ꯆꯪꯗꯕꯤꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦꯅ ꯍꯥꯏꯅꯕꯖꯥꯠꯅꯤ. ꯃꯥꯅ ꯂꯧꯕ ꯂꯥꯛꯑꯒꯦꯅ. ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯦ ꯕꯦꯁꯄꯥ ꯀꯣ, ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯃ ꯊꯧꯔꯛꯑꯦ ꯍꯥꯏꯀꯣ. ꯁꯤꯗꯒꯤ ꯃꯣꯏꯁꯨ ꯀꯣꯏꯕ ꯆꯠꯂꯦ. ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯗ ꯀꯤꯕꯩꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯍꯥꯏꯐꯦꯠ ꯀꯣꯜꯂꯛꯄ ꯃꯥꯜꯂꯦꯀꯣ. ꯑꯗ ꯅꯨꯄꯥꯁꯤ ꯃꯥꯁꯨ ꯃꯁꯥꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯈꯤ ꯍꯥꯏ. ꯑꯍꯥꯡꯕ ꯂꯝꯕꯤ ꯀꯣ, ꯑꯃ ꯆꯤꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯂꯝꯕꯤ ꯑꯃꯗ ꯅꯨꯄꯤꯁꯤꯅ ꯇꯥꯛꯑꯒ ꯆꯠꯂꯤ ꯍꯥꯏ. ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯝꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯗꯦ. ꯑꯍꯜ ꯑꯃ ꯀꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯌꯣꯜꯂꯝꯃꯦ. ꯑꯗꯨ ꯂꯩꯔꯒ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯆꯤꯡ ꯃꯈꯣꯡꯗꯀꯣ ꯀꯥꯈꯠꯂꯦ. ꯒꯥꯔꯤꯅ ꯃꯈꯥꯗ ꯊꯅꯝꯃꯒꯀꯣ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯦꯀꯣ. ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯦ. ꯂꯣꯏꯔꯒ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯉꯛꯑꯦ ꯅꯨꯄꯤꯁꯤꯅꯀꯣ. ꯑꯗꯣ ꯋꯥꯍꯪꯁꯦ ꯀꯃꯥꯏꯅ ꯍꯪꯒꯦꯗ, ꯃꯉꯣꯟꯗ ꯗꯥ ꯍꯥꯏꯅ ꯀꯧꯕ ꯃꯥꯜꯂꯦ. ꯗꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ. ꯗꯥ ꯅꯪ ꯅꯨꯄꯤꯒ ꯍꯥꯏꯗꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯀꯥꯏꯅ ꯋꯥꯍꯪꯁꯦ ꯍꯪꯕꯖꯥꯠꯅꯤ. ꯃꯇꯝꯗꯨꯗ ꯅꯨꯄꯥꯅ ꯍꯪꯗꯧꯕꯗ ꯅꯨꯄꯤ ꯃꯥꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯥ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ, ꯊꯣꯏꯒ ꯂꯩꯅꯈꯤꯕ ꯃꯔꯤꯗꯣ ꯂꯣꯏꯅ ꯂꯤꯈ꯭ꯔꯦꯀꯣ. ꯑꯗꯒꯤ ꯅꯨꯄꯥ ꯃꯥꯅ ꯑꯃꯨꯛ ꯍꯪꯉꯦ, ꯑꯗꯒꯤ ꯅꯪꯁꯨ ꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯁꯤꯅꯤ. ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯦꯀꯣ. ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯈ꯭ꯔꯦꯅ ꯍꯥꯏꯗꯣꯔꯛꯑꯦ. ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯅꯔꯒꯀꯣ ꯅꯨꯄꯥꯁꯤꯡꯁꯨ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦꯅ, ꯃꯥ ꯀꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦꯅ ꯃꯥ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯄꯣꯛꯈꯤꯗꯦ. ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯁꯣꯏꯔꯨꯔꯕꯅꯤꯅꯀꯣ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦ, ꯂꯣꯏꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦꯀꯣ. ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯤꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯃꯔꯤ ꯊꯝꯈ꯭ꯔꯦ ꯍꯥꯏꯀꯣ. ꯑꯗꯩꯗꯤ ꯆꯩ ꯂꯥꯛꯑꯅꯤ ꯅꯣꯏ ꯑꯅꯤꯁꯨ. ꯃꯇꯝ ꯈꯔ ꯂꯩꯔꯒꯀꯣ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯂꯩꯈ꯭ꯔꯦ. ꯀꯣꯂꯦꯖꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ. ꯃꯥꯅ ꯃꯃꯥꯟꯅꯕꯗ ꯃꯥꯅ ꯍꯪꯕ ꯀꯥꯟꯗ, ꯃꯃꯥꯟꯅꯕꯗ ꯍꯪꯕ ꯀꯥꯟꯗ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯅ ꯍꯥꯏ. ꯃꯥꯗꯤ ꯍꯥꯟꯅ ꯆꯦꯜꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤ. ꯃꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯃꯥ ꯈꯪꯅꯕꯀꯣ, ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯈꯪꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯀꯣ. ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯈꯠꯅꯕ ꯁꯥꯎꯅꯕ, ꯍꯥꯏꯗꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏ. ꯆꯞ ꯆꯥꯕꯤ ꯇꯪꯗꯥꯡꯕꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯀꯩꯁꯨꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ. ꯁꯤꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯅꯥꯝꯇ ꯀꯣꯏꯗꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯔꯦ. ꯀꯣꯂꯦꯖꯀꯤ ꯕꯣꯠ ꯌꯧꯁꯜꯂꯦ ꯍꯥꯏꯀꯣ. ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯕꯣꯠꯀꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ. ꯁꯤꯗꯒꯤ ꯃꯥꯁꯦ ꯕꯣꯠ ꯂꯦꯞꯄꯣꯅ ꯃꯌꯥꯝ ꯆꯪꯗꯅ ꯏꯟꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯂꯦꯞꯄꯦ. ꯃꯇꯝꯗꯨꯗ ꯃꯥꯁꯦ 3rd ꯁꯦꯃꯤꯁꯇꯔꯅꯤ. 1st ꯁꯦꯃꯤꯁꯇꯔꯒꯤꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯕꯣꯠꯀꯤ ꯌꯥꯝꯅ ꯆꯦꯟꯕꯤ ꯍꯥꯏꯀꯣ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛ ꯅꯨꯄꯤ ꯑꯃ, ꯁꯤꯁꯨ ꯃꯤꯡ ꯄꯜꯂꯛꯏ. ꯑꯗꯣ ꯃꯤꯡꯗꯩ ꯄꯟꯖꯔꯒꯦ. ꯂꯩꯅꯥ ꯍꯥꯏꯅ ꯊꯣꯟꯖꯔꯛꯑꯒꯦꯀꯣ. ꯂꯩꯅꯥ ꯀꯧꯕꯤ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯀꯣ. ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯃꯥꯒꯤꯗꯃꯛꯇ
ꯃꯤꯅꯒ ꯃꯥꯁꯦ ꯐꯩ ꯐꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯐꯩ ꯐꯠꯇꯦꯒ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯈꯠꯅꯩ ꯍꯥꯏꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯍꯥꯏꯔꯦꯀꯣ ꯑꯁꯤꯒꯤ ꯂꯩꯅꯥ ꯍꯥꯏꯔꯤ ꯑꯉꯥꯡꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯦꯅ ꯃꯤꯒ ꯌꯥꯝ ꯈꯠꯅꯩ ꯅꯪ ꯐꯠꯇꯦ ꯍꯥꯏꯕ ꯃꯤꯒꯁꯦ ꯍꯦꯛꯇ ꯑꯣꯟꯖꯟꯗꯅ ꯈꯠꯅꯩ ꯁꯤꯅꯤ ꯑꯗꯨꯝ ꯂꯥꯟꯅ ꯎꯕꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤ ꯈꯠꯅꯩꯁꯤꯕꯨ ꯀꯣꯛꯀ ꯆꯥꯛ ꯆꯥꯜꯂꯣ ꯀꯥꯏꯅꯒꯀꯣ ꯑꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦꯀꯣ ꯀꯩꯁꯨꯝꯇꯁꯨ ꯍꯥꯏꯔꯨꯗꯦ ꯕꯣꯠ ꯅꯨꯃꯤꯠꯇ ꯊꯦꯡꯅꯩꯀꯣ ꯅꯨꯃꯤꯠꯇꯨ ꯂꯩꯅꯥꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯂꯩꯅꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯀꯣ ꯕꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯥꯔꯅꯤꯀꯣ ꯗꯥ ꯍꯥꯏꯔꯒ ꯃꯃꯤꯡ ꯀꯧꯏꯀꯣ ꯑꯗ ꯕꯣꯠꯁꯦ ꯀꯥꯔꯅꯤ ꯀꯩ ꯄꯤꯖꯗꯣꯏꯅꯣꯅ ꯍꯪꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯒꯦꯀꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦꯅꯀꯣ ꯀꯥꯕꯨ ꯀꯥꯔꯗꯤ ꯅꯣꯏ ꯆꯥꯅꯤꯡꯉꯤꯗꯣ ꯂꯣꯏ ꯄꯤꯖꯗꯣꯏꯅꯤ ꯁꯤꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒꯀꯣ ꯂꯩꯅꯥꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯑꯗꯨꯝ ꯍꯥꯏꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯅꯨꯃꯤꯠꯁꯤꯁꯨ ꯀꯣꯟꯅ ꯍꯥꯏꯔꯒꯦꯅ ꯍꯥꯏꯔ ꯆꯠꯈ꯭ꯔꯦꯀꯣ ꯅꯨꯄꯥꯁꯤꯅꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯗꯤ ꯍꯥꯏꯖꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯀꯣ ꯅꯁꯛ ꯐꯖꯕꯅꯤꯅ ꯌꯥꯗꯦꯀꯣ ꯀꯥꯏꯅꯒ ꯂꯛꯅꯕ ꯌꯥꯎꯏ ꯁꯤꯗꯒꯤ ꯕꯣꯠꯁꯨ ꯀꯥꯔꯦ ꯕꯣꯠ ꯀꯥꯕꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯆꯦꯟꯕꯤꯕ ꯃꯌꯥꯝꯗꯣ ꯀꯣ ꯆꯥꯛ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯀꯣ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯍꯥꯏ ꯆꯥꯛꯇꯣ ꯒꯥꯔꯤ ꯄꯨꯔꯛꯄꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯗꯣ ꯒꯥꯔꯤ ꯄꯨꯔꯒ ꯍꯟꯅꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨ ꯄꯨꯔꯛꯇꯕ ꯀꯣ ꯒꯥꯔꯤ ꯌꯥꯎꯔꯛꯇꯕ ꯆꯥꯛ ꯆꯥꯅꯕꯗꯤ ꯌꯥꯎꯕꯁꯤꯡꯗꯨꯅ ꯒꯥꯔꯤꯗ ꯇꯧꯔꯒ ꯊꯤꯜꯂꯦ ꯍꯥꯏ ꯂꯩꯅꯥꯁꯨ ꯌꯥꯎꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯊꯤꯜꯂꯤꯕ ꯉꯁꯥꯏ ꯒꯥꯔꯤ ꯄꯨꯔꯛꯇꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯂꯩꯅꯥꯗꯤꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯊꯤꯜꯂꯒꯀꯣ ꯂꯩꯅꯥ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯀꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯕ ꯍꯥꯏꯕꯖꯥꯠꯅꯤꯀꯣ ꯂꯩꯅꯥꯗ ꯃꯥꯅ ꯍꯥꯏꯀꯣ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ ꯁꯤꯅꯦꯕ ꯂꯩꯅꯥꯁꯨ ꯃꯥꯅ ꯍꯥꯏꯈꯤꯔꯣꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦꯅ ꯍꯥꯏꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯥꯏꯔꯣꯅ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏꯀꯣ ꯗꯥ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯂꯧꯅꯨ ꯍꯥꯏꯀꯣ ꯅꯪꯒꯤ ꯖꯦꯐ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ ꯀꯣ ꯃꯇꯝꯗ ꯍꯪꯉꯛꯈꯤ ꯍꯥꯏ ꯃꯥꯁꯨ ꯂꯩꯇꯦꯅ ꯈꯨꯝꯃꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯍꯪꯕꯅꯦ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯂꯩꯅꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯑꯦꯀꯣ ꯂꯩꯅꯥꯅ ꯑꯗꯣ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯁꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯈꯨꯝꯃꯤ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯃꯤꯔꯥꯏꯔꯕ ꯃꯤꯁꯛꯅꯤꯀꯣ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤꯅꯀꯣ ꯅꯨꯡꯁꯤꯅꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯪ ꯁꯥꯎꯅꯨ ꯑꯩꯁꯦ ꯅꯕꯨꯡꯅꯤ ꯈꯜꯂꯣꯅ ꯑꯃ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯤꯗ ꯂꯩꯅꯥꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯅꯨꯄꯤ ꯊꯤꯒꯦ ꯈꯟꯗ꯭ꯔꯦꯅ ꯌꯥꯝ ꯊꯃꯣꯏꯁꯦ ꯌꯥꯝ ꯍꯦꯟꯅ ꯀꯥꯏꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯀꯤꯔꯦꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯈꯤꯕꯖꯥꯠꯅꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯒ ꯌꯦꯡꯊꯣꯛꯄ ꯀꯥꯟꯗꯀꯣ ꯂꯩꯅꯥꯗꯤ ꯃꯥꯗꯤ ꯀꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯃꯥꯅ ꯍꯥꯏꯔꯛꯈꯤꯀꯣ ꯂꯩꯅꯥꯁꯤꯅ ꯑꯁ ꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯔꯦꯀꯣꯅ ꯑꯩ ꯇꯁꯦꯡꯅ ꯅꯪꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯨꯔꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯞꯈ꯭ꯔꯕ ꯒꯥꯔꯤ ꯊꯧꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯦꯝꯃꯤ ꯌꯥꯗ꯭ꯔꯦꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯄꯒꯤ ꯃꯤꯒ ꯆꯠꯅꯗꯕꯒ ꯑꯗꯩ ꯒꯥꯔꯤꯒ ꯆꯦꯟꯗꯕꯒꯀꯣ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯈꯥꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯦꯀꯣ ꯀꯩꯗꯧꯕꯒꯤ ꯇꯣꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯇꯣꯛꯑꯒ ꯅꯪꯁꯨ ꯃꯌꯨꯝꯗ ꯀꯣꯛ ꯊꯤꯟꯖꯤꯜꯂꯝꯕ ꯌꯥꯔꯦ ꯃꯄꯤꯗꯣ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯇꯩꯊꯣꯛꯎꯔꯤꯅꯣ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯅꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯇꯧꯋꯦ ꯅꯨꯄꯥ ꯅꯪꯁꯨ ꯁꯣꯏꯌꯦ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯀꯞꯄꯗꯤ ꯑꯗꯨꯝ ꯀꯞꯍꯜꯂꯣꯗꯅ ꯅꯨꯄꯤ ꯊꯤꯒꯦ ꯈꯟꯗ꯭ꯔꯒꯗꯤ ꯆꯠꯂꯣ ꯍꯥꯏꯕ ꯅꯪꯗꯣ ꯒꯥꯔꯤꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯊꯣꯡꯒꯥꯟ ꯌꯧꯅ ꯊꯤꯜꯂꯨꯔꯕ ꯂꯝꯕꯤ ꯃꯄꯥꯟꯗ ꯈꯥꯝꯃꯒ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯈꯥꯝꯃꯒ ꯅꯪꯅ ꯑꯃꯨꯛ ꯃꯄꯤꯗꯣ ꯇꯩꯊꯣꯛꯑꯦꯌꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯅꯪꯒꯤꯁꯨ ꯅꯔꯥ ꯂꯩꯇ꯭ꯔꯣ ꯑꯗꯨꯗꯒꯤ ꯌꯥꯗ꯭ꯔꯦꯀꯣ ꯌꯥꯗꯕꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯀꯣꯜꯂꯒ ꯀꯞꯄꯦ ꯍꯥꯏꯀꯣ ꯀꯞꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗ ꯁꯨꯝ ꯀꯣꯜꯂꯒ ꯀꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯂꯩꯔꯗꯤ ꯅꯨꯄꯤꯁꯤꯡ ꯂꯣꯏ ꯐꯨꯒꯠꯂꯛꯑꯅꯤ ꯋꯥꯔꯤ ꯄꯥꯕꯔꯕꯨ ꯏ ꯀꯥꯔꯛꯑꯦ ꯁꯤꯗꯒꯤꯀꯣ ꯂꯩꯅꯥꯅ ꯀꯞꯄꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯃꯥꯒꯤ ꯌꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯊꯦꯝꯈꯤ ꯍꯥꯏꯀꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯣꯏꯕꯥꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯐꯖꯅ ꯅꯨꯡꯁꯤꯅꯕꯗꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯝꯃꯦ ꯍꯥꯏꯀꯣ ꯇꯣꯏꯅ ꯊꯝꯕꯗꯒꯤ ꯃꯥꯒꯤ ꯊꯥꯒꯤ ꯄꯦꯔꯦꯠꯁꯦ ꯂꯥꯛꯇꯕꯗꯒꯤ ꯇꯦꯁ ꯇꯧꯔꯦꯀꯣ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯆꯠꯂꯦ ꯍꯥꯏ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯆꯠꯄꯁꯤꯗ ꯅꯔꯁꯇ ꯍꯪꯕ ꯀꯥꯟꯁꯤꯗ ꯊꯥ 2 ꯁꯨꯔꯦ ꯍꯥꯏ ꯑꯗꯣ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯣ ꯑꯉꯥꯡꯗꯣ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯇꯦꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯅ ꯀꯣ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯁꯤꯁꯦ ꯐꯖꯅ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯤꯗꯤ ꯗꯣꯛꯇꯔꯁꯤꯅ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯔꯒ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯃꯌꯨꯝꯗ ꯍꯥꯏꯔꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯁꯨ ꯋꯥꯁꯦ ꯃꯦꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤꯀꯣ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯅ ꯑꯃꯨꯛ ꯄꯥꯎꯁꯦ ꯂꯥꯛꯑꯦꯀꯣ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯗꯦ ꯅꯨꯄꯥꯁꯦ
adagi sum thigatnarubadako moi adwaida leiba mamanabising kaika hangba kanda khange hai pung 3:30 taba adwai dadum pause phawrabajani thaja mandadana ko mase mamanabitaga to koyanga hangnabado sta thajaba ngamdaba chumme chire nai ma yam thina kapki hai ko magi mapokse tasing taibang pasida mabu nusibiba nupise leitrabra kainaga khanjaki hai matamduda college su prak loikhre ko matam yam kuina nupi angangi wakhase ma prak thadoga leigre ko sum free da leibri yadabanina thabak thiba hore nupanina segi mase thabak macha ma phangjare ko segi matam lembo kai mase Facebook pai hai ko Facebook pai ga nupi ma apau khaga phaunaba hawe post ka story sum yengnabada ko text sum thanabadagi hangnarakanda wari watai sanaba kanda nupa se magi maram sida dum sengna dum haire hai ko sumain tawdai nupi koigidabni khotkidabni na duka maga message thanari bisisu masumau oirame halaaga leibo bijani luhongba thani da ngairi da magi mapure bese leikhidaba ko sidagi dum mapam da halaaga leibo bijani loinar khangnar nungsinar ko chi ani mu khangnei hai ko sidi mase mari amata thamgide hai ko nupi sina yaraktaba male chi ani mu khangnar matungna moi bani si chele aduga luhonge ko nupa sigi imung sina su yai hai ko mau lobada yaba yadabado adum yai hai ichana bu pamadi na mama pana dum ayat padum pikide hai sidagi luhongaga ko angang yaroga phasana leiminare hai ko aroibada hojiki nupa sina man haibado ko mana hainingbadi leisaringai pakhang oiringai da yumbal mari thammena ko adum thungnagani haibase leite nusibada khenaba thambigano kainaragadi yam wabane na hai ko adu loinamakti tharaktrabra kaino saida matem tang tharaka uba phangkhitre wari se ngasigidi sida loishinjare aduga aigi oiba site tagi wai khradang phongdokcharamge ko sigi wari sigi oinadi nupi singje mahapapi ngata olabai tapta tawi adu se karigino haujikan se tawsu tawi ko nupi singse ko loinamakti nataba khara yamna hetokba yaiba mitche yam naba ko yam nai aduga moise chahi ingkhalakpa matam masakmato yengba nungai khalakpa pamurakpa lai shu tamgada matam da moi chen thokhrane chahi ma yamabada chahi ma se lairani marabak thiragana angang yaurani ko marabak thidragana marabak kra pharagana angang si yaura aroi angang ni ko marabak thidoisa mapam da halani halaga lairani hanagi hamu amule shabi sharaga mu chatlani purang moida lekai sina kari hainagani samasina kari hainagani haibagi akiba amta leitebako de khara section jaba nupi khara phajana section jaba gi wane aduga atopa nupaga mari leinagre mase sise dum mari leinabase lekai myamna khangagasu adagi phadana khotana tawragasu warawa tembiragasu ko adum ikaiba khangdabdo chap manana dum hanjalakpado sigumba nupi masa yam thoi ko warak pinaba yam marang kaina leibani phajana yam thina warak agadi hende henjala di yam thina warak patabe matam sina ohelakpa chatnabira natraga kari nupaga nupiga right mane haibasida phattabagi thaksida right mane haina khanbagira ko adu yamna phattaba thabani tawgunu tasengna noi nupi haibasidi khwaidagi lanpham achoba masu lairi tasengna haibada noishu nongmadi soidana mama haibadu oirakadoribani lanpham achoba ma laibani adu noina nangi napurebo oigadoribada nattana atoppa mida heta darkar kasulaitana nasagi ijato yonthokpado taibang panba kanamta kitragasu isor haiba amadi leibani haina thamjani aduga nupa singsu noinasu soiba yawi nupinasu soiba yawi nupa noina hana songhai hairu noina haibidragadi nupina hekta haurakadaba natte hoi haurakpa nupidumadi madu koidaba tare si nupisidi ayabi nupinina khangdokpiyo hagala iba naha ko nupa masasing nupi masasing noina afaba samasa ma sembiyo haiba wafam thamjage pare ai wari se ngasigidi sida loishinjarage soikilankiba wahai wata henjinba yaragasu mayamda ngakpiyo haiba wafam thamjari